ꯃꯤꯌꯦꯡ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯍꯧꯖꯤꯛ ꯑꯍꯥꯟꯕꯗ ꯉꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯄꯤꯖꯔꯤ ꯃꯤꯌꯥꯝꯅ ꯀꯨꯝꯄꯨꯔꯕ ꯄ꯭ꯔꯣꯖꯦꯛꯠꯅꯤ ꯍꯥꯏꯅꯔꯤꯕ ꯏꯝꯐꯥꯜ ꯁꯤꯋꯦꯖ ꯄ꯭ꯔꯣꯖꯦꯛꯠ ꯂꯤꯁꯤꯡ ꯇꯔꯥꯒ ꯃꯥꯄꯟꯒꯤ ꯗꯤꯁꯦꯝꯕꯔ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯃꯄꯨꯡ ꯐꯥꯅ ꯂꯣꯏꯁꯤꯟꯗꯨꯅ ꯏꯝꯐꯥꯜ ꯑꯦꯔꯤꯌꯥꯗ ꯃꯁꯤ ꯀꯥꯟꯅꯕ ꯄꯤꯔꯒꯅꯤ ꯍꯥꯏꯔꯤ ꯈꯨꯡꯒꯪ ꯆꯠꯁꯤ ꯊꯧꯔꯝ ꯃꯐꯝ ꯀꯌꯥꯗ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯑꯃꯁꯨꯡ Manipuri film ꯆꯥꯎꯈꯠꯅꯕ ꯁꯤꯡꯒꯤ ꯂꯝꯗ ꯁꯤꯅꯦꯃꯥ ꯍꯣꯜ ꯊꯝꯕ ꯇꯉꯥꯏ ꯐꯗꯕ ꯂꯩꯔꯦ ꯍꯧꯖꯤꯛ ꯃꯈꯥ ꯇꯥꯅ ꯄꯥꯎ ꯁꯟꯗꯣꯛꯅ ꯄꯤꯖꯔꯤ ꯃꯤꯌꯥꯝꯅ ꯀꯨꯝꯄꯨꯔꯕ ꯄ꯭ꯔꯣꯖꯦꯛꯠꯅꯤ ꯍꯥꯏꯅꯔꯤꯕ ꯏꯝꯐꯥꯜ ꯁꯤꯋꯦꯖ ꯄ꯭ꯔꯣꯖꯦꯛꯠ ꯂꯤꯁꯤꯡ ꯇꯔꯥꯒ ꯃꯥꯄꯟꯒꯤ ꯗꯤꯁꯦꯝꯕꯔ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯃꯄꯨꯡ ꯐꯥꯅ ꯂꯣꯏꯁꯤꯟꯗꯨꯅ ꯏꯝꯐꯥꯜ ꯑꯦꯔꯤꯌꯥꯗ ꯃꯁꯤꯒꯤ ꯀꯥꯟꯅꯕ ꯄꯤꯔꯒꯅꯤ ꯍꯥꯏꯔꯤ ꯍꯤꯔꯝꯁꯤꯗ ꯔꯤꯄꯣꯔꯠ ꯑꯃ Howzik project asi mapung fana sem sabal oiduna lamphel ge government quarter amadi CRPF kem yauna consumer listing machani romda connection piduna thabak hore Hiramasi matang da ISTB news ga akanana unabada chief engineer PICD Manipur Haubun Sunilna listing ani subna ahum dagi paikhat pa horoki ba project asi sel thungi phibam phatabadagi khumang chausin na paikhat pa ngamludre Sahi tara roma sida thabak oina mapung fana amuk hana paikatuna lising ani sumna tara tarita sangana ba pandam thamlurabani laibak thibadi sahi dumaktada earthquake ahum marirak thokibadagi lamphel gi mafung kharada project asigi pipeline namthaba yawbadagi ngamkhidabani haina phongdorakli hojik laiba stage da last year si koi losandana masi sanga si na koi pandam je thamura kansida laibak thibai tai manipur da jwar habagi thabak ahum lak thokibadu ahum lak thokpachida lamphel area gi par area soil pataba koi rims road adigi police station gi maya adigi koi gi lampen taramdai gi hana commando complex leirama swaisida mafam tare nipan da akoi RCC pipe si namdadana kaibani maduna maram oina koi thengdakhibani hojiti hairiba jaga singse koi loina repairing tobo loi khare sung soi soidana laiba December 2019 sida akoi loisanba na koi maduni koi hojik thamiba pandam si Drainage and Sewerage Division gi Executive Engineer Aramam Ibolna project asi Lamphel area gi consumer listing machani romda connection piduna chalaiba hore hauzik Imphal area gi oina saruk ahum thokpagi ama connection pibal hore walau riba sing athuba matamda connection tawduna listing ani subna taramapanda thabak hauna ba thorang tawri haina phongdoragli Having 270 lakh liters capacity in normal tawbagi and population south of college na koina 1,70,000 ba tawgen khanba the connection na koina 12,000 connection household connection tawgen tawbani haziki na dia koina lampen quarters government quarters amasung sipai installation CRPF asim yam tawga leiri approximately 1,200 connections koi tawle re sim rudna to ba ati area koi zone 1 biawa bazar area thangban area high school adagi ponawaja thangawaja learn more ready leire ada koi spare parts later na spare parts leire kan di ko tawgen khanja bani mamdi masidi pum kumari ran to godong ni na spare parts hek yak to bata lep ganda khoi da problem cho mum thok da ba si dam da department na khina tongan ba estimate ba sare adu isu 21.65 crore ni adu a lore administrative approval lore adu PIB sengin tore sahi amarom phare adu honorable CM na su no ma PB ni na hire ngai ga ledi si panchek la poga 2 or 3 months da Imphal area si cover tawgen khalibe area sing di join tabung gamga consumer sing da basi gi khudong cha basi khon pagano kan hona jari ISTB news gidamak aikogi video journalist Indra amadi konsam jiban paudam jariba Sunil Kumar ISTB news Imphal District Administration Imphal East na sinuna Khurai Kendagi Manung Sanba Khabaisoi Community Hall da Go to Bless Mission pangthokre Komitok Thangzam Khunau amadi Khabaisoi Khungang ahumgi oina pangthokba tharam aduda Khurai Kendagi MLA L Susindro Pradhan Chamadi Club ki miyoi singsu saruk yakhe tharam ka mari renana nupi Sani Marifuda waving card yantoke District Administration Imphal West Sinuna Konthozam Kendagi oina mapalak suba Go to Bless ki tharam ngosi Konthozam da leiba ibudau nongda laren pakhangbugi solena pangthokre Dongan chongan ba department kungani thoina saruk yaduna miyam da kana ba pikiba tharam aduka mari lenana ZEO zone 1 gi makha da leiba Konthozam makha Khabam High School gi mahiroi kungani panda mathematical kitching su yantoke amadi Gramin Bitaki makha da MS Khumbong Indian na miyoi taraga mathoida amadi MS Pasoi Indian na miyoi taraga ni panda lemna gas connection su pk ngasi gi tharam aduka mari lenana MLA
Dr. Sapum Ranjana, si Minister gi miyang makada lengak asina grassroots level da leiba miyam da lengak na paikaliba scheme singing china kangan ba amadi madu kana ba adu haltengana pinaba ngasi gi tharmasi pangthokpani haike. Kita gibizo amuk keno da office ta muksat pagi ahal laman singi mai be singi da wada na sigi jaga da phangiba keno jingne duga maru oina khoi gi government gi schemes meam kari kari legi habado schemes meam ji keno khakta na taba khoi gi khabar da si schemes le do haba khakta na tana department khuding gi laga sigi da sigi schemes si le na yamna mayek sengna praja ji da bhap ta na bagi da makta sigi awareness program zo khangan ba praja ji adugi subida ji pi ba yaba facilities na praja da District Administration Moren Sinduna ngasi M Sahano Village Sugotu Village Mission Pangtokre Tharam adu da Tianopol District DC Ais Rupasandra Moregi ADC and Bankim Additional SPKS Robin Namaru Abamiyu Sing Wena Saru Yake More the Labor Hawkip Gas Agency ga Kusamaduna Lenga Ki Makedi ke Miyu Khalada Gas Connection Piba ga Lunina Gas Stop Amadi Cylinder Sing Yantoke Manipur Film Sakun ba Singi Lamda Cinema Hall Thamatangai Fadri Haina Handak Sahi ki Manipur State Film Development Society na Manipur State Film Award ke Best Actor Award pinaba lauk thokraba RK Kaikuna ISTV News ta phongdurakle Manipur Film Scale Kaithel Asi Tampak ki district kharadagi hendopang ngamjai mathang sahidagi de akhanabi issue da yumpham oiba film natana commercial aba film da saruk yararoi haina phongdurakle Handaki lakadri batang mapanjida pangthokudri ba khoigi Manipur State Award Film Award haida MCD ayu best actor pibir pasta senya nungai ba phauje haibdi agi jo film je loisal pagi timing jo silakpa cinema je am loisalak tra ba tare ta sina jikti cinema je kitang nai theirega thaba khara ta tawjagi khanjabnina adu haji phaubi loram dai phausida aibu nusibidana smana award pibir pasta senya nungai phonok chai tare amanam si me praja me nusibidana amadi me yengbi bidagi si Pangi Benedon man like Sigi Grizze man the visiting by that. Sahi asigi oina Best Actress Takrabi Somana Director na mating na thabak toy makai afaba film puthokpa yagani film masing yana puthona bukhona bagi mahutta afaba film puthona bukhona bana hena fai haina phongdorakle Handaki 2018 gi Best Actress ka State Award ki phangjabasida yam harauba mapoe duga khangde yam nungai Koi Manipur the artist who's kashu yamde duga film puthorak padadi chahi ma 30-40 films adumaina puthore akoi masen sida sum namnarak the schedule se chahi ma 30-40 se dum akum khara dum kum laidone ma aduna schedule se chithok chin tawnarak pasida adugi problem laibadugi khara kano tawai wane ba ado quality film puthorak taragadi artist amana film amada khoigi project ama tawringai da phajana project to the concentrate tawraga magi character do naina chatlaga matam phajana pibedo adumaina ngamaktoi mar hadi chahi amada khanaba project tang lawraga taw taragadi Pung Kungamari ki manung dali sing nitara humdo ki police constable male labagi recruitment ki falak thoktrabadi Manipur pumbada khongjang sangsilagani hairi Manipur first club the pangchoba pawgi mi from amada all Manipur DPC completed candidate of police constable male lising nitara go humdo ki president Laimayum Nandakishorna sahi asigi April manga da Manipur High Court ki single bench samadi November kun go humdo ja double bench na recruitment ki fal haiduk naba order thokiba leire JSC na December ahum phabugi manung da court ki order thabak to onthok pinaba laingak to haijakiba laikre Candidates singna thamkiba matam gi manungda thabak oina onthorok tabana makhata na pung kun gi mari ki matam pibani ngasidagi pung kun gi mari ki manungda thabak ta onthorok tabadi khongjang sangsilagani haiki Honorable Sem Pabung Birena order du puro thabak to haidu pigi haiba matam phawbuda hoji order pore e thabak se haiduk tana sum namjin jega thambi basi nasa singi punsi sibu karam balambi da chalo haibanu haibagi wahang amsu tamjaningi police constable ma haibaji am sengna lairaba sama sunga tani police constable ma oirma tamda maduna pura duran sagada banati hojik sahi taruk ka khare henjelakle haji phawba haiduk bidaba targadi akoi mamangi deadline date 3 pijagi bani December date 3 haji pawbuda sakar dagi responsible amata phangdrabanina akoi makhal makhagi democratic oiba khongjang kaya ma changjelagani haji hills tagi su district khurimak tagi su akoi sem saba loire haina khuji si side tagi toksere Moirang Thana Lekai de Leba Thoksom Sauba Amadi Thoksom Radhe ki Masunu Parohit ki Salai Holdings Private Limited amateng panglagani ngasi Salai Holdings Private Limited ki Board of Directors singna Moirang Thana Lekai de Leba Rohit ki yumda satuna ahan bagi oina sel gi mateng pikre Board of Directors
mainam somorjina rohit ki hauzik waliba phibam asigi matang da ISTV news ki kutang dagi khanglakpani paw adu yengraba matungda angang ase salaina mating pinaba lepnabani tha khudingi lupalisi manga pibaga loinana lainanaba ingkol laikai club ka tanaraga yumpham ama lainaba achuba matamda honaragani rohitna class 12 faba mahi tambagi director salaina lawragani mahagna tamningiba neurologist so tamnanaba angamba thakta salaina honagani haiki magi nariba anabasi mapung phana lain lubi damuta sarkarna sinbiriba sidigi mathakta khoina athu matamda kari karamba henba laying patham sing mam sinaba madi mating lawrakanda khoina anabasi thuna phanaba khonaba sida khoin salaina khogi angamba daite du lawjaragani anabasi phar matungda magi mana hairakpa khogi urology gi doctor amu oiningi haibidugi wafam masibak mai pangna pangthopang yanarbi damuta khoina khogi smart universal academy sangmajinda lejeriba khogi kakching district le sangmajin lejeri khogi smart universal academy sida magi class 12 ki standard phawda khoi free of cost adigi boarding da thamakanda magi mahimasingi dietitian khoina lawjaragani imung asigi makhoina leigadoba yumpham amagi damakta khoi donation tongnabugi damakta khoi nimit 7 days ki oba campaign ama sangsin jagani karigumba 7 days asigi manungda mayangi mating phangjidragadi madugi makha tabadu salaina kari togodobna habidugi kanodusu khoina lawjagani rohit ki mapok thoksom radhena masunupan chahi kya naduna lakpa asida salaina masugi director pumbalau ke basu salai buthagapa phongdoke Michael Sir My Identity haiba pandamda aimol fruki lorok mamang kumai lamzir utra cultural festival technopolis ki aimol ngairong kuldang si pangthokre haudopagi tharamda Manipur Legislative Assembly ke speaker Y Kemsan CRC Guwahati ke director Insas Dr W Lanu aimol UCM ke president Sunil Karam Kanglaipak Maina ke editor Wangkemsa Samjai UCM ke hanagi president Elangwam Johnson Dr Gaurasyam Konsam Langamba amuko ke president Devan Sarma Sarup Yake festival da ngairong cultural troupe kharam aimol kulen khodam fai amadi kha aimol gi cultural troupe singna jagoi isai kaya utke District and Sessions Sanapati ke order District Election Officer Sanapati na indabgi damak Court na Contempt of Court Manipur High Court lan kre District and Sessions Judge e nautune sorina ngarang takiba order asigi matung ina court asina na be mataraga mapanda election petition amaga mari lenana order ama pass tawke court na Sanapati District Council oinam constituency ge polling marita isingin talaga manga ge June amada report tawnaba state election commission na thokiba notification adu sanadri haina lauk thoknaba district election officer Sanapati da November talaga mapanda order take November kunngani pan phab ge manung da polling station mari aduge ballot box samadi mari lena basi sang sing pikhalak na khangan ki adubo ahian matam khara amuk hanna pibina ba kota hajirak padagi December ahum phaba matam pi kibani aduba ngarang nungthil pung ahum makhai phaba ngai ki adubu kota se sang yoholakide maram asidagi court ki order thawai dabagi dama contempt of court district election officer Sanapati ki mathakta chathanaba Manipur High Court sinakibani MSU na leftan sangsilakpa campaign for total education sarukama oina MSU mayalo sangi miyang makada Thobal district committee ki SRD secretary Saikom Ramanandana Lusima kambu amana ngasi Samaram Girls Primary School ki phim yangsen krai school asi asuki mati khudong sadana lerama thengna ke school asi hojik ka amadagi hena sijinaba yadri Ladiba ka asida class 1 di class 5 fabugi mahi tambiri oza singi rumsu ka asida yo oiri hojik ladiba school asigi falang sing amata yaudre mathak kubliba jingasu amata yaudre hena laibak thiribadi school asida government na mairo singi damakta pirapa khudong saba sing amata phangma ngamdre hema sigi matang school headmaster ga wari sanana ba haizabada lakide mairo singi phangam thokpa hakmatpa masagi mathau khangdaba oza mari lenaba authority na sapchana thabak lakhoi kadabani school asigi award apa sing mari lenaba singa menkhat piyo hairi ngasi namidang pung tarut lom taba matam da ghari awang lekai da leiba haubizam getazen kawba amage yum ge geta sakang da basing nomai kapsulam le hari police tege phangba pawda thodok asida mi asok panjab kide haubizam getazen hojik Manipur People's Party MPP ge general secretary administration oi hari lampel police na mafam adu degi kapthok khraba nomai tokning ahum lokot pagal wenena ticket pa hokrai Waiton Gram Panchayat के मनुंग दिलाई बा पौराबी कम्युनिटी हॉल से खुंगंग ससी थरम पांगथोकरे थरम अजुदा वाइटोन ग्राम पंचायत के प्रधान पुखरमबम सुरबला जाम पब्लिक स्कूल के प्रेसिडेंट वाहेंगबम इबोहनबी पीडीसी के वाइस प्रेसिडेंट कोनसम असौ प्रेसिडेंट गुलापी तोंगान टोंगान बा डिपार्टमेंट के ऑफिशियल सिंगजु सरुप याखे
Bisnupur Police Commando amasung Nifuni Choi Suba Assam Rifles ki apun makambu amana KYKL ki karar ama fare hari Police Department ki PRO ke serol amana fagalabmi asige maming Huirem Heman Mitai sahi kunga taruk apok pani pamasa lafupa tera makale kai rigini mangondige Chinese hand grenade ani detonator ani ga fangle hari Malayamda Manipur ki Nat Sankirtan bu sakhang kiba nimit ningsing duna International Sankirtan Day Manipur Cultural Complex Bangladesh tapang chokre Guru Ningombam Chandra Mohan Ningombam Noren amadi kaisam Birena Makok Singduna Sankirtan Utki Cultural Complex ke convener L Jayanta Matang Sahidigi Bangladesh ki Meite Singi Marekta Fajaraba Meite Singi Culture Masak Thona Utpa Ngamlagani Manipur lenga ki Art and Culture Department akanaba budget happy duna complex asida Sankirtan Isai amadi Zagoi ki Ozani Pan Tharek duna culture yokatana thaba paikalagani haiki Ministry of Environment, Forest and Climate Change na sponsored Taguna Forest Department Manipur na sinuna umbrella scheme of forestry and capacity buildings for others stakeholder Hibasta training program among asi Manipur de leba Diocesan Social Service Society ki holda pangchokre ngasi training program haudopi ki thoram ajuda principal chief conservator of forest and head of forest force ke angami additional chief conservator of forest Dr. Lokho Puni conservator of forest ke is Ibohan Minal Singh Namiyul Singh na atobe mitunglen Singh oina saruk yaki thoram ka mari rena principal chief conservator of forest ke angamina lenga ki officers singna government ki abas kim sing miyam de yohon ba haibusi tangai fadaba amani forest kan ba amade lomna ke sa usek ngak semeki thabak asi hojikti asoba singna ba am oire maram aduna misam miyam na department na paikali ba thabak singna mateng pangbiduna punna samin bagi tangai fadaba leire aikoi ke tungi mirol ke damak ta mahu sadigi le jarak laba polam sing amadi miyabana sema resource sing sakot na ba khona ba haibusi tangai fadi haibu wafam sing fangdoki very successful if we are going to work at cross purposes of having different objectives for without a common cause, we are not going to be successful in the long run. Digital ge kutang da nupi singi matak ta sataba mingat milai hantana ba tha ani sum na thagada ba digital sakti hayeng de Manipur da hodo lagani hiramasi ge mari lenana lampel da leba Manipur State Women Commission ge office ta pangtho ba pawgi mi fam amada commission ge chairperson Professor Dr. Mainam Binola Tana Hauzik Manipurda nipida chataba miyat binay ki sang yamna wangkhalakre asiguma miyat binay ki sang osi hantan ba digital ge mating launa bagi damakta Facebook amadi Cyber Peace Foundation ga kusam naraga numit ini chataga ba thoram ase hayeng Manipur ge governor na hokdokani haike traditional oiba adagi smartphone use tawba haitriba amadi tawbangam daba sing chi khara khaitang divert tawi haiba tare masina ayamba digital sakti na piga dori se modern kaino da sangjal laiba nupi gi kanglup sida ayamba digital sakti se na benefit piga ni ana I thajai modern form da sangjal laiba approach sina hena atopa ngamdaba area da su sandokraga achauba contribution ama oigadra haibagi thajaba duga loina ne koina ngasi National Commission ga loina na Cyber Peace Foundation ga loina na Facebook na program se launch tawjaga dori base Manipur Food Industry Company Limited ke Vice Chairman oina hakraba ke Sarat Kumar bo jiri gi miyam harau chayam na okre jiri bam apunba maira pabi office pangtho ki ba thoram ajuda loop asi ke president S Susila Susarup yaki amowa jiri bam janata Irabot Memorial Trust amadi jiri bam United Committee ke maikede ki khudol tamki nauna vice president khalaba ke Sarat Kumar na jiri bam gi tea garden manungda sayana ba khara leiba asi kokhan na ba kan na khonaragani tea state asi hingat handuna jiri bam gi na housing thabak pina ba khonagani haike Aku harau teramna, kopi bersih dan mata niam berfam dah haki. Singman ambil coba yang antum jadi. Bisnupur district ki manung sanba thinungai amadi phobala anige nolamata dedim lambi ki nakan da leiba ima tare ki laisang sangren sakang daba singna ngara nimidang mai thadok lamle thinungai development committee ki member is Romeo na sahi khare ki mamang da laisang asi konungi amaiba amaibi kaya ki pokta matung ina sakhibani haiki Tawiri bichile na oksingna wakal leitabadi na taga nisana maram oiraga tawbo oiramo choibadagi tawbo oiramo taraga su ngasidagi chayolamagi manungda isana khangna sengdokpi natra miya mamangni sengdokpa ikairaga su laisang asida magi tawbam thokpa amaiba amaibi tanaraga tawbam thokpa tawbiyu maram aduna yamna luraba laifam asida thawoyusitana tawbosi tawbiganu Handak board na loba class 10 gi parikha da asoiba aranma kaya yawbadagi wathok adu education minister phaba yongnalaba matungda inquiry tawduna asema puthokani haina lengang na miyam da thamki wafam adu karam phiam da laikhrabagi haina de samna hanglakri
board manung da leiba asoiba aranba kaya leibak miyamna khanglakani kibadagi inquiry report adulo sinuna mara leba miyo sing kankana bohona rabra hairi mahiroi amagi punsibu karisulu khandana masagi kudong saba kharagi damak alama tokiba sing adu sumthoktuna mahiroi singe punsi kannabagi damak ta desamna mahiroi singe mama mapa oiba singa punna jangsin kiba khongjangi makha tarak padagi education minister na inquiry committee semduna thigatna ba sahi asigi July taraga manga da order thoktuna thigat kiba inquiry report adu hauji phaba tumina lai siliba asi karigeno hairi mai lena ba singa miyang changuna sahi asigi manung da wathok adu ge warsin purakadabani hairi hauji pawge maraktan aten break ama Benasha Coaching Center, the best and only trusted coaching center in Imphal. Benasha Coaching Center gi oja singna aina exam gi sim saba matam da yamna mating pangbiki aduga BCC dagi aina phangaki study material regular mock test suggestion na chingba sing yamna chanaki ISSLCE thagadaba singna topper oina bagi damak matamga junaraba coaching center asibu miyamna thajaba thambiu. I am the starter. We work it together. I am the adventure. When we chase it together. I am the after party. When we rock it together. Stylish, but it's stylish only when we live it together. The next gen Maruti Suzuki Ertiga. Move together in style. W Square Face Bar. An all-in-one face wash that contains a natural whitening agent, an anti-aging system, and helps fight pigmentation. W Square. Why wait? Preventive cosmetology now in India. Live Coaching Center Gari Makhalaikai Hariba Mafum Asida admission Tobiba Yargani Special Class 10 Revision Amadi Class 8 gina Class 10 gi oiba Tha Anida Loiba Ngamnanaba Subject Pumnamaki Foundation Class Smart Class Kaloinana Haidoi Singtoiraba Oza Singna Takpi Tambiba Hugjaragani Then Service ki Kudong Chaba Amadi Nupa Masung Nupi Singi Boarding ki Kudong Chabasu Pijari L Sweets and Savories ki ahaw atumna adongi special occasion ki mathil ama oihenbiu. Nauna luhonggadoriba couple singi customized hygiene pot ki package amadi wedding cakes phangbiragani. L Sweets and Savories ke Sampa Junction near Kongafam office opposite Sisipur parking. The Blossom School, a home away from home, is a place where the young come to realize their potentials and grow into well-rounded individuals capable of materializing their dreams and talents. We focus not only on academics but a wide range of co-curricular activities, all of these when it matters most, the early childhood years. This is why we believe that well begun is well done. Come be a part of the Blossom School. Jolip, 100% natural syrup. Amasung capsule yu thakpadagi oirakpa awaba chaitheng hakjangi liver soklakpadagi kuchu sengaktaba haksang soktharakpa tumba chaba yaraktaba khong hamba nungaraktaba singbu phanba ngamba matangairaba upaidi Jolip syrup amasung capsule diabetes singi damakta Jolip capsule chabiu Peters International Residential School, Joy of Learning, Kompally, Hyderabad. Wabiraganu yumda anabag seba tawbinabagidamag wabiraganu Medillion Home Healthcare Service Manipur na adomgi mateng pangzari 24/7 nursing care at home, medical oxygen home delivery, medical equipment rental service, home sample collection, physiotherapy home visit. Agupa marungidamag Medillion Home Healthcare Service Manipur near Jennings Hospital, making healthcare accessible and affordable. Break it tungja makataba pau pizari Indian Oil Corporation Limited amadi the Hindu Pausega Kusam Maduna India ge tongan tongan da mapam da pangtu khraba extra premium quiz competition ge ahum sub edition ngasi Palace Compound level city convention da pangtu khre competition chadu hawdopagi thoram da IOC ge deputy general managers retail cell Sinam Ibungoton Dr S Rajendra Hindu Kolkata ge general manager Gautam Biswa yauna mari lena ba official singasar yakhi Tharumga mari renana Sinam Ibungotona extra premium ase Indian oil gi yamna akanaba thawni thaw asida engine sengdoknaba akanaba hidak ama yawi masibu miyan mapung phana khanganaba quiz competition asi pangthopani haike Pilar oigadaba ngaktanina tungi jengaga mayam gi jengaga Indian Oil Corporation Limited na the Hindu haibai khoigi group siga punchalaga extra premium quiz 2018 ngasi khoigi city convention center da pangthok chabani masida hoji hoji ga khoigi school singdagi more than 700 students ekoi sida lae asi khoigi Manipur gi oina khoidagi ahan ba quiz ni aduga all India gi oina khoigi third edition ni
Wangjing Lamjing Municipal Bo Wangjing Municipal Council Haina Nauna Ming Thaba Honaraktiba Thorang Asi Yaning Ti Haina Lamding Lomgi Nakal the Labour Councillor Ahumamadi Ward Member Committee Gi Maikadigi Fongdo Narakti Ngasi Nimidang Lamding Community Holder Pangtoba Paugi Mifam Amada Ward number 1 Gi Councillor Lasam Sanjitna Municipal Council Asigi Manu Sanna Highway Gi Mathak Thangba Saruk Wangjing Lomda Ward Taruk Aduga Soroki Makarom Thangba Kaitel Laiba Maikai Lamding Lomdana Ward Ahum Laibini Handa Kangautana November Kungani Panda Wangjing Lamding Municipal Council Gi Executive Officer Aung Sing Fungraina Thopa Notice Amagi Matung Ina Hayeng December Gi Manga Dige Council Asigi Maming Wangjing Municipal Oina Onana Bamifam Pangtokani Hariba Asit PND Lising Masama Pan Marfuga Manga da Council Assistem Dana Kulas Ani Nungsi Zanana Lairakli Nauna Ming Ona Bohonarak Asina Kul Anigi Miyam Gi Marakta Pamdaba Thodok Toknana Ba Maram Orakani Mailena Bastina Hiram Asida Kumtana Yang Biu Haide Lamding Municipal Council की वार्ड नंबर 1 की काउंसिलर एल संजीत, वार्ड नंबर 2 की काउंसिलर शांति देवी, वार्ड नंबर 3 की काउंसिलर वाई पोषक, वार्ड डेवलपमेंट कमेटी की ऑफिशियल जिंग अखोई में हमना मोड अमत होइना वांगजिंग म्युनिसिपल काउंसिल खत्ता थोनगना हाइबसे सुंया याजबंग अमोय अमदि मतुंगदा अफफत्ता थोलप खुदिमक मसिगी सिनबी लांगबी लिमना दायित्व पुबिगदमनि मसुगुंबा तुंगदा क्राइम थोलप याबगी थबक असि मणिपुर सरकारना सुखै यिंजनबियो हाइना मयामगी थोंगदा थमजरि Manipur Police Training College Pangaina National Human Rights Commission New Delhi Gi Makada Annual State Level Debate Competition on Human Rights for the State Police Personnel Fasemar Gi Banket Holder Pangchokre District Social Welfare Office Kangpopina Ngarang International Day of Person with Disabilities ZEO Conference Hall Kangpopita Pangchokre Tharam Adu the ADC Sada Hilske Chairman Haukolal Hangsing Additional DC Zol Z Haukip All Disabled Union Sada Hilski Advisor Mangkolun Kongsai District Social Welfare Officer Kangpopi and Usarani Su Saruk Yake Taram Aduda Electronic Voting Machine BV Pads Nabigi Matang Dasu Saruk Yake Basingda Kangan Ki Ahanbo in a cycle subdivisional headquarters the district level officer singing from among us Pangchokre Mifam Aduda DC Dr. Rangitabali ADC Sada Hilski Vice Chairman Tangzaka Misau Atai Councillor Singh Tonga Department ke district level officer Singh Saruk Yake Mifam Aduna subdivision Asida Technical issue Singkup Nakanaki Mifam Asigi Matekta Nascent Urban Mission for Third Phase Cluster Gi Makad Sema District Level Empower Committee Gi Mifam Supangchoke Sugunu Traffic Police na SDPO Sugunu Gi Miyang Makad Akanaba Traffic Drive Ngasi Sugunu Bazar Sathakre Gari Gi Se Sang Yaw da Miyay Humputi Ar Kakchuna Lupali Singh Mapan Songa Fine Tian Ki Model Residential School Rengpang Tamelong District in Palak Suba Annual Day Convocation School Asida Pangchokre Tharamasi the Program Officer Alambam Saitazid Kongsang Gi Chairman Kwereng Lau Gonmei AI Gadi Kamicha Saruk Yake Kulasi Gi Mahiru Singh na Pangchopa Makhal Mathel Tharam Galwenina Afaba Mahiru Singh da Manamatum PK Handa Sangai Festival Sinma Limita Salai Taret Singh Tamgi Ipa Ipu Apopugi Masu Oina Satnariba Last riba Salai Masubo Laigi Masa Haina Mingchonba Choreograph Amada Nupi Masa Amana Makwang da Fanek Skirt Oina Laiting Kiba Tawong Bonga Si Wahimam Lekai Community Hall Pangchokiba Tongan Banat Kilup Singi Apun Bamipam Amana Penda Fongdo Kre Polling Tagwaningai Oiba Wakalol Adubudi Tagali Adubu Malenda Kuntokpa Ima Singna Pawa Laiting Kidriba Luna Tamzaba Posakne Ngasigi Mifam Adudak Kangla Pamtau Humfugamari Sanai ba Apunba Lupchen Mapan Lining Tau Sanamahi Amasung Mai Ning Sing Loop Salai Taret Lupchen Civil Society of Culture Kanglai Pak Inat Kanba Loop Salai Mapari Singpul Loop Pore Itiba Loop Morang Salai Punsil Loop na Singmasing Saruk Yake Geographical Index ta register tawdringai da mapalamda sakhau thadopana mapalamda asaba sahau puthokthuna kana balona khre haina akom lupna phongdorakte lampheda level lup asik office pangthopa paugi mifam amada lup asigi secretary organization and santana hayeng stop soil pollution haba timda pangthokodoriba malem gele hau numitki mangwedana agriculture minister da lamdam asigi yelongai gi phosing yoknaba memorandum ama pisin khre memorandum aduda wangbal da leba Rice Research Center Ningchina Thabak Tahulu Zahaun Singba Lamdam Asigi Potok Sing GI Property Right Pangdriba Pauba Mapalam da Thadok Piganu Haiba Wafam Sing Hapki Hari Akoigi Manipur gi chahau poiriton ga chahau amubi se export tawda akoide yam thina mangjai maramdi kaino ga na masi atopa chahau gi breed sing na akoide influx tok saleba moi gi Bihar gi puthorokba West Bengal gi puthorokba chahau sing je sina akoigi chahau saraga moina high value price se moina low lereba adugi potu control tawba yana ba masi gi memorandum si pisan jabani
Manipur haiba ming asi yalamwediki lejarakpa maming oina tholu Mahabir Mandirda mongba hanba kubam sagadabani Telepati Mahadev Mandirda kurai ohongpung sengwai kadebani haina Maoist Communist Party of Manipur na December mangagi ahin nongai digi haurga tareki ahin nongai phaba chathagani taramba general strike matam khara yaithoklaga December 13 ahin nongai digi haurga taragani point numidang ahin nongai phaba oina chatharagani haina lup asigi standing committee gi coordinators kayong han mangangi charol amana phongdokle Commonwealth Union Manipur ke nauna thau punaba L Kaikam Kombo Interim President L Asung Kombo Secretary oina khankre nauna khalaba mioi taruk wasak lobagi tharam Kangkubi District ngakhapat khulda pangthokre Yankaimari Super Battalion BSF na Sector Headquarter BSF Korengai ke miya makada lemna layami kem ama Hope Baptist Children Home Rengkai Suchanpura pangthokre battalion asige medical officer Dr. T Gopesor amasung supporting staff sing District Hospital Suchanpur MO Dr. Bunghoi Singh Susar Yake angang sing sana konabagi masa machum kayamram su phangan ke Lamdam asig sagnaraba ayiba elangbom dinamanina laikadabada saita thawpang lob di Rupmahal Theatres Patriotic Writers Forum Manipur Assam Manipuri saita parisat amadi Manipur University ki Manipuri Department ki oza staff amadi Mairu Singna awaba phongdokre International Disabled Day ke Tharam District Social Welfare Bisnupur Society for Disabled Person Manipur na punna sinduna ngarang Bisnupur District ke manung sanba kumbida pangthokre hingmuna si aikoi nungsina si miyabana miyabaki khenaba thamdana haiba pandamda pangthokiba tharam aduda MLA S Bira Singh MLA T Robindro yauna tongan tongan mamiya sing saruk yakhi tharum saruk ama oina Society for Disabled Person Manipur ge maikai degi kaksing amasung thangdagi lakpa disabled person anida wheelchair amamam PK disabled oraba miyoi khada sukhuda pot PK tharum ka mari renana MLA T Robindro na disabled oraba miyoi singesu hingbagi hak adu sapsan lei makogi damak tanga sigelenga asna paikhatpam thokpa thabak sing pungphana paikali haikhi Tharamaju saruk yakeba MLA S Birana aman amabu hanchana yemugi thabak thadok lasi miman adraba simutati tawoina taroidabani haikhi Maitai Pangal Singi Mahiroi Mayam Pusin aduna All Maitai Pangal Student Union of Manipur Kawa Mahiro Lup Amasem Krai Social Student Union of Manipur ge President Cho Saruk Yaduna Lilong da Panto Kiba Tungan Tungam Maitai Pangal Kul Kadigi Lakpa Mahiro Sing Saruk Yakiba Thoram Aduda Lup Asisem Kibani Makak Mayum Rasid Ahmadpur President Abdul Razidpu Working President Zahid Khanbo General Secretary Oina Khan Krai Hauzik Makata Nangasigi Sanabagi Pau Amuk Lobisi Ngasigi sanabagi pauja Kabru Sporting na Alisaba Kuki Football Academy Open Night Football Tournament ke champion oikre Kangpobi District ke di Fahel Kulda Laiba ke FA Playground sanakiba final da Kabru Sporting na Handbung FC bo tiebreak te goal mapan treta thoikibani Rosindagi Tharamda Youth Affairs and Sports Minister Lepa Hawke Isamgi Hanige President N Rajendra Susaruk Yaki KFA ge Makedigi Academy asigi artificial turf ground ama thaminaba amadi gallery sabinaba memorandum pisin ke Anisuba Under 17 Kelo India School Games Saruk Yanaba Manipur ke Sanore Queen Gaming Amfan Lauchokre Kangalaba Sanore Sting December 3 Fabge Manungda Marile Navase Sang Sing Infal ke Office ta Pisilagna Kangalakle Hausi Makataba Tongan Thomas Hanabagi Pau Amok 9000 Bayadi ke Pangbigini Max Sports Academy Manipur na sinduna ngasidagi Khumalampak Artificial Turf Ground da sahi 30 makagi team tare namadi sahi 300 makagi team mari punna team 13 na sarug yaduna sahi 300 madi 30 makagi ahanba Manipur U League hokre Hawdokpagi thoramda hana Manipur Legislative Assembly gi Speaker waramba Khundrakpam Kendra gi MLA TH Lokesor All Manipur Football Association gi President S Sanatomba Association asigi General Secretary in charge L Jyoti Moiroi amadi Tangkhul Katamnanglong Imphal gi President R Wartamna thoramba pusing oikhi League asigi ngasi ahubunimit ki sanakhiba sahi 30 makagi ahanba match ta CMFA amadi NMSA goal amamam janaduna draw sakhre category asigi anisuba match ki sanakibada LYDA na MSA bu goal mari amada MITPK amaromda ngasi Khumalampa Artificial Turf Ground asida sanakhiba sahi 30 makagi match ta MSA team A na MRT FC bu goal tara amada yamna laksana MITPK
ahum suba State 11 Village Men's Open Volleyball Tournament ki roiba match da RYC Moidangpok amadi KLY GC Kangmonga sanaragani. All Manipur Volleyball Association gi miyang makhada Rural Socio-Economic Development Organization Bengal Nargam Lekai na sinduna tha sigitang amadagi team taren grubani thongna khaidoktuna Iroi Salam Public Ground Bengun mayang Imphal da sathariba ahum suba State 11 Village Men's Open Volleyball Tournament ki ngasi sanakiba ahanba semi-final match da RYC Moidangpokna Maikia mayang Imphal bo set ahum ama kunmanga kulhumdoi kunithoi kunmanga taranithoi amadi kuntaruk kunmari da maithibi biduna final sangkhibani. Ani suba semi-final match ki sanakibada KLYGC Kamongna RSEDO Bengunbu set ahum ani kunmanga kunithoi kunmanga kulhumdoi kunmanga taranithoi amadi taramanga nipal da maithibi biduna final sangkhre. Sathariba tournament asigi aruiba match sayin kilpung amata bada RYC Moidangpok amadi KLYGC Kangmonga sanaragani. Youth Paradise Club Golapati, Youth Progressive Front Yangang Popi, Youth Development Club Thamna Popi Amadi, Sanabi Youth Club Sanabi na sinduna, tha sigitang anidagi team kulhumdoi na group taruk thongna khaidoktuna, Sanabi Sanabung Lampakta sathariba, manga subo imoinu trophy a village wise Men's Open 7-set football tournament ki, ngasi sanakiba ahanba match ta, Wisomjang Youth Club na YPC Golapati bu gol mari ahumda maitibi PK ani suba match ki sanakibada BSU Nongpo Kaksingna YDCL Pungdongbam team A bu gol ani amada maitibi PK ahum suba match ki sanakibada PYC Phaizolna ANLLK Sombung bu gol ani sinoda maitibi PK mari suba match ki sanakibada Lamlai SC amadi Sekta FC gol ani chanaduna draw satki. Nongmaikon Progressive Youth Club sanana sinduna ngasidagi club asigi grounda team taratare na group mari thokna khaidoktuna ahum suba ibodo yangbi pakhangba cup sahi tara manga makhagi 7 men aside under 15 cash prize football tournament hokre ngasi ahubunumit ki sanakiba match da NPYC sana team A amadi SPYC saijang gol amamam chanaduna draw satkre NPYC sana team A gi gol adu Hitler na sankhi SPYC saijang gi gol aduna badan na sankhi bani. Hauzi makata na ngasi oikiba inga sagi pau amuk lobisi. Environment Director teki pangkiba ngasi oikiba inga sama de nujugi pau da khwaidigi sakiba Celsius degree kontra dasmik taruk mari khwaidigi ingba Celsius degree manga dasmik mapal mari Nuksita yaw ising manangi sang maximum da sa da mariputa truk dasmik sino mga minimum da sa da kontra matoy dasmik nipal tarir oiki ngasi nong sukide. Hauzi loisilakpada maruiba pau amukahna. Miyamna kumpurba project ni haina riba Imphal Sewage Project listening traga maparingi December phabugi manungda mapung phana loisinduna Imphal area da masi kana bapiragani hairi Kungang sasi thara mapung kada pangthok nakre amasung Manipur film sakon ba singi lamda cinema hall thamba tangai fadaba laire Ngasigadi ISTV na mayam gidamak ta sandok seriba Manipuri pau matang asda loizare miyang tabiriba mayam punamak pusu amukahana khurumzare.